ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯗꯣꯂꯥꯏ ꯊꯥꯕꯤ ꯌꯦꯡꯈꯨꯃꯥꯟ ꯑꯃꯗꯤ ꯏꯀꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜꯗ ꯍꯟꯖꯤꯟꯒꯦ ꯇꯧꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯤꯇꯣꯞꯅ ꯂꯩꯉꯥꯛ ꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯉꯥꯛ ꯁꯦꯝꯁꯤ ꯍꯥꯏꯅ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯧꯄꯨꯝ ꯗꯥꯝ ꯄꯥꯊꯕꯗꯒꯤ ꯈꯧꯄꯨꯝ ꯇꯝꯄꯥꯛꯇ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯌꯨꯝ ꯑꯃꯗꯤ ꯂꯧꯐꯝ ꯀꯌꯥ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤꯅ ꯀꯛꯋꯥ ꯐꯥꯎꯕꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯜꯂꯝꯕꯁꯤꯡ ꯇꯛꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTVꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯗꯣꯂꯥꯏ ꯊꯥꯕꯤ ꯌꯦꯡꯈꯨꯃꯥꯟ ꯑꯃꯗꯤ ꯏꯀꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜꯗ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯡꯗꯨꯅ ꯆꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯍꯤꯔꯃꯁ ꯄꯥꯎꯗꯝ ꯑꯃ ꯑꯩ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯏꯁꯀꯣꯔꯠ ꯇꯧꯔ ꯆꯠꯄ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯕꯨ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯃꯩꯇꯩ ꯃꯆꯥꯁꯦ ꯈ꯭ꯋꯥꯏ ꯇꯣꯟꯕ ꯖꯤꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ꯫ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯗꯥꯝꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯟ ꯑꯍꯨꯝ ꯗꯣꯂꯥꯏ ꯊꯥꯕꯤ, ꯌꯦꯡꯈꯣꯃꯥꯡ ꯑꯃꯗꯤ ꯏꯀꯧꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯁꯖꯤꯋꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯁꯑꯣꯝꯕꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯍꯨꯝ ꯑꯁꯤꯗ ꯆꯪꯅꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯄꯅꯤ꯫ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯕꯁ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯥꯔꯤ ꯀꯌꯥꯗ ꯂꯥꯛꯇꯨꯅ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯈꯨꯟ ꯑꯗꯨꯗ ꯆꯪꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯒꯦꯠꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯠꯇꯨꯅ ꯊꯝꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯄ ꯑꯃꯗꯤ ꯈꯟꯅ ꯆꯩꯅꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨ ꯌꯧꯕ ꯐꯥꯎꯕꯗꯤ ꯆꯪꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯡꯅꯔꯤ꯫ ꯑꯩꯈꯣꯏ ꯂꯩꯖꯤꯡ ꯑꯁꯤꯁꯦ ꯁꯔꯀꯥꯔꯅ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯃꯤ ꯌꯨꯝ 150ꯒꯨꯝꯕ ꯂꯩꯀꯣ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡꯁꯤꯗ ꯃꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯁꯔꯀꯥꯔ ꯄꯤꯔꯒ ꯆꯪꯉꯣ ꯅꯍꯥꯟ ꯇꯥꯡ 7ꯗꯒꯤ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯣꯔꯗꯔꯁꯤꯀꯣ꯫ ꯆꯪꯕꯗ ꯑꯩꯈꯣꯏ ꯏꯀꯧꯅꯤ ꯗꯣꯂꯥꯏ ꯊꯥꯕꯤ ꯈꯨꯜꯂꯨꯅꯕꯅꯤꯀꯣ꯫ ꯑꯗꯨꯗ ꯆꯪꯉꯨꯁꯤ ꯃꯌꯥꯝ ꯊꯤꯟꯕꯤꯌꯨ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯆꯪꯒꯗ ꯁꯤꯐꯥꯏꯅ ꯆꯪꯍꯟꯗ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯆꯪꯖꯒꯦ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯦꯠ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯔꯣꯏ, ꯅꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯁꯤꯡꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤ ꯍꯥꯏꯕꯕꯨ ꯇꯞꯅ ꯇꯞꯅ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯁꯤꯡꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯃꯁꯤꯡ ꯍꯦꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯕꯤꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ CRPFꯀꯤ ꯅꯨꯄꯤ ꯇꯤꯝ ꯑꯃ ꯏꯔꯥꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯔꯕꯅꯤ ꯂꯥꯛꯏꯕꯁꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯝꯕ ꯃꯈꯣꯏꯒꯤ ꯋꯥꯀꯠ ꯃꯈꯣꯏꯅ ꯈꯟꯖꯕ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯑꯍꯨꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯌꯨꯝ ꯃꯩ ꯀꯥ ꯆꯦꯜꯂꯛꯄꯗ ꯆꯥꯒ ꯆꯦꯜꯂꯛꯄ ꯀꯥꯡꯕꯨ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅ ꯕꯣꯔꯥꯗ ꯍꯥꯞꯆꯟꯕꯅꯦ꯫ ꯍꯤꯡꯅ ꯕꯣꯔꯥ ꯍꯥꯞꯆꯟꯕꯅꯦ ꯁꯨꯃꯥꯏꯅ ꯁꯟꯕꯅꯦꯕ ꯑꯩꯈꯣꯏꯁꯦ꯫ ꯁꯤꯗ ꯀꯅꯥꯅ ꯄꯦꯟꯒꯅꯤ? ꯊꯃꯣꯏ ꯁꯣꯛꯑꯦ ꯌꯥꯝꯅ꯫ ꯑꯩꯒꯤ ꯈꯨꯟꯗ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯖꯔꯨꯒꯦ, ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯤꯅꯤꯠ ꯉꯥꯛꯇꯪ ꯌꯦꯡꯖꯔꯨꯒꯦ ꯍꯥꯏꯕ ꯁꯤꯕꯨ ꯌꯥꯗꯦ꯫ ꯑꯩ ꯁꯪꯒꯣꯏ ꯆꯥꯛꯇꯔꯤ ꯀꯔꯤ ꯄꯦꯟꯒꯗꯒꯦ ꯁꯤꯗ? ꯎꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯌꯨꯝꯁꯦ ꯍꯧꯖꯤꯛꯐꯥꯎ ꯆꯪꯍꯟꯗꯕꯅꯤ ꯑꯩꯈꯣꯏ ꯎꯗꯦꯕ꯫ ꯎꯗꯕꯅꯤꯅ ꯑꯩꯈꯣꯏ ꯌꯦꯡꯖꯒꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯅꯤ꯫ ꯉꯥꯛꯇꯪ ꯑꯁꯤ ꯐꯝꯖꯒꯦ ꯍꯥꯏꯕ ꯙꯔꯅꯥ ꯉꯥꯛꯇꯪ ꯐꯝꯖꯒꯦ ꯍꯥꯏꯕ ꯌꯥꯗꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯀꯩ ꯇꯧ ꯍꯥꯏꯕꯅꯣ? ꯅꯣꯏ ꯁꯤ ꯂꯩꯖꯍꯧ ꯑꯩꯈꯣꯏ ꯆꯪꯉ ꯑꯩꯈꯣꯏ ꯀꯩ ꯇꯧ ꯍꯥꯏꯕꯅꯣ? ꯑꯗꯨꯗꯤ
nói là chồng dâm Khôi xì được rồi mà. Xì đấy, khôi nè, khôi đấy, khôi. hai rồi đấy, hai rồi cái sarkana besar sarkana kharapi di sarkana. Iya nggak hai bawa khôi ya, terus kan di hai khôi sih layu sangan ni. Angang mungkin sekolah fikir ano. Sama panjat, oira roy pak. Tison fikir ano, di perlu putus. Karena pangge hai bawa kata matam pidre. Yadre matak tagi yade, odar pangdi hai re, adu era kati, moi na khôi sang no hai ri se, sang no hai matam pidre roy pak. Jong ge hai ta yum jong ge noi thingang ko tro. Yung mo tawag yung mga sitaw rin ba yung mga tara Miyamgi apambagi matungina miyamgi lengak athubada semu mitopna lengak hanbagi mahutta anoba mikhal pangthoktuna anoba lenga ama semsi haine MP angom chabi molna haikre ngasi ke samthongda leiba mahakiyamda pangthokpa pawgi mifamda MP bimolna July kunga mathoi hauga toriba parliament ki monsoon mifamda pukhatkadaba wafam sing pawmi singda phongdokibada wafam asi phongdokibani pawgi mifam adada mahakna yengshinba chatlubada IDP singna relief camp singda kutong chata pa fibamda punsi lenba mahima sing tambada awaba mayoknaba madi Jal Jeevan Mission gi makhada thaknaba phaba ising phanghan khre haba mafam sing chieda khakta oina leramba thingnarakibada thabak oina pangthoknaba khangan khre haiki July gi kunga mathoi haugadori parliament ki mifamda mahakna more madi Churachandpur dagi lanjilakiba sing masagi mayum da hanjilhanba relief camp singda fibam sokna leirabagi fibam Pagat Hanba, National Highway sing the Ayera Pangaw na Chatok Shin Yahanaba Amasung, law making amadi legislative oversight function gi matanga mapung fana thabak tongnaba pukhatuna takshin gani haiki. Present rule laina Manipur thokliba irang site Irang asida IDP singda achuma wayel piba haibasi lenga ki thakta policy na guide togadabani District Development and Monitoring Committee ki chairman oina yengshilubada thengnarakpa sing media na su hena kupna thijinduna achuma maikei da purakna bo honamina si haiki IDP ki mayumda hanjan bakoppa ki one key issue nen khanje heina government oiba policy si matangda normalize oxen na buffer zone harga Manipur thugai na bagi man da karita tawdabida free movement jahan deb say it's a constitutional issue ni a communal basis the sumaina mi chatpa thing ko pa in itself article 15 the years negate tawrine duga free movement article 19 ju tawrine which is linked to article 21 Manipur bu thugai ba communal line thugai na machin na su leite so hai buffer zone duga practically thammi bo lai sa this is the third issue. Fourth, there are a lot of governance issues. Manipur ki miyam ka pura thadanar ka president rule tawuna tana even president rule ki matamda laigada ba bureaucrat rule administrator key position sing ja ai khoi ke samna da ba mi tongok don tawrai cha it's very unfortunate president rule dai di hujiki lai ba mandate phangi ba akhoi ki local MLA moi ni fu ga mung lai ba ruling kangbu se moi form tawsini sarkar ngamoi do ka sumane extend tawler ka dena makhoi to miyam na hangmam to eba Kaidobogi mitop na rule tawai type the alien rule tawgi type the president na koi will yaw the rule sum tahon lai doina continue taw doina noi sakasem ai koi ai congress oina hai noi gi sakasem do noi mandate 5 ni na ngamdraga disigi sum extend taw ka do erga di ai koi di fresh mandate amma low hai neba Paugi mi fuma dara sar gya ki ba khundrapam AC ki MLA TS Lokeshwar na Manipur ki cadre na taba Manipur ki maram da khangdaba anoba chief secretary ma amuk sendoktuna training tawfamgum state asi langthoktuna thamli Prime Minister madi Home Minister na MLA sing pun irang asi lushinna ba hona dabana issue asi na thaina ba hona re government sem da bagi wana tana MLA sing pun na famina dana Manipur da jekhai riba mai asina kai dringai da hona hausi IDP sing July tha dagi December fawba ki manungda tangkak ahum lakta masa gi mayum da hanjilhan gani haikrabasu matamang halaga thambadagi dolai tha bida Ikauda IDP sing na masagi mayum da hanjilhalu haina khongjang jangshinduna leiri haiki Honorable MLA yang kai gan mapanjau ki hingi dana hingi ba khoi tolo piri MLA phan piri ba adu itar di kamaina lo sanjige hai dana MLA hum bujibu Honorable Prime Minister na traga Home Minister na kaubu da kari kai ge और रहा कोई मग याद है जो माय की पार्टी ले बीजेपी की हॉल होना MLA सिंह बीजेपी तो सपोर्ट और होना मेंबर सिंह को कौवी रहा शिशु से कर मोंगना तो से कर शिशु तावर हानि हानि यानी यारो है तो फाजना थे बेरा ने तो विदो करी गए कोई याव याद नहीं खलक जो अमुतंग तो वियो शिशु सुंताउ तो दे बसी थाबक से अदुना तापदी शिशु करो कर शिशु मैम ने तौरगा मलाबा मैम से लो दो अदु इतर शिशु तो ना तो टेले ओरिजिनल तो विरो MLA लोय कथा बिरो यारे बदुदी
July thadagi hongjalangane haibadagi pesa yoropodagi moi authority chacharudeba chapa kanda July thadeng amora harab janeba adu idi karigi damuta sanari no haibagi damuta adu di sinari changna haidana koi je mafon ngasi changna ne na changle reba idp je wana khangma laiba ngamaktrabani na changjeri magi education do adu ga tene madu to ngana phajana understanding wori tai sanabira tai sure changna ne ada changne habdo haine biraga authority la ko biraga madu asopan nangun biganu haidana sigi thudaina appeal to adu ka kewani thank you Chatkiba ahing nungai da kan mamong da nong chubadagi noni district ki manung chanba khopum tampak ta ising chawgi awaba mayuk nare nong kan na chubaduna khopum dam pathaduna dam gi makha da laiba yum amadi lawfam hector kuntrarom ising thumjin kre hari ichausna khopum tampak ki miyoi kya da chawna chi thing pire electric pole kya tubadagi mai fangdre hari sasan khara asiana yaure hauji fawbagi di mi aso apandi yaudri amarom da nong kan na chubaduna maram oiraga infal jeribam lambi national highway 37 gi luang chum amadi rangkhung ani gi lonabada jingning khaibadagi lambi fauna dre hari abci company na lambi fauna naba jingning khaiba mafam sing lokthopagi thabak chathari hari tabdagi ising ise dam khapum dam gi ising se overflow oiba danger point dagi meter ama hengale ase ogi leven da wang na sakre ase sahi achuk jama manung da ngasina ihen hele khoi nun sathi ba lekhre dam se ado achawa sang sing na khara yeng se lega khara water resource department da khanghan jari maram di khabum dam se ising se overflow oibagi makha da sul law loina thumding khre achina ai khoi department mai kai dagi nung sathi ba pokre ache department da mari laina ba officer mayam sina water resource department achina khara yeng sin biu haina khabum dam dagi Lord Mohori, Thaikhoi Maina Pukhatsari. Imphal West ki manung chana labor moirang khom dagi kawa faw the labor sing the Imphal West District Administration na Revenue Department amasung Security Force ka kusanunduna footpath ni omkaina sajilamba sing amadi yum sabagi paisinduna thamlamba nung laingoi chek uwana jingba kya JCB sizilna takthokre District Administration ki official Revenue Department gi yangna Manipur Police amasung CRPF personnel singna ngak senduna eviction adu chathaki Imphal West ki ADM Jadumani na eviction asi tawdringai da mamang da footpath niyom kaina sajaliba sing asi masa masana lokthoknaba notice kyarak pikre adubu madugi ona tainabada noma gi footpath sajinba hotel famjinba dukan famjinba amasung pochei kya paishinba noma gi hengalakpadagi eviction asi miyamgi aifanaba khalaga thabak asi paikhatpani haiki Bisnupur district ki su loni yadaba mong da footpath khasland state land da sajaliba amadi Thazaliba pochei sing lakliba tangkun ga mathoi fawbagi manungdam samasana lokthokpiu lokthokdaba sing district administration lokthoklagani madugi achangba senfam su lam khopseliba sing pihan gani haina DC Bisnupur Puja Elangbam haikre Deputy Commissioner Office Bisnupur gi conference hall da pangthokpa pawki mifam aduda Puja Elangbam na Bisnupur district ki subdivision sing da unauthorized oina footpath state land khas land da yumgi natraga dukan gi extension oina structure sajinba yum sanabagi potlam thamjinba sing Lokthoknaba thasigi tang taraga marida district administration order thoklaga khanghan kiba laikre unauthorized oina sajaliba pochai thamjin basina khongna chachaba singna chatnaba thamliba footpath ta chatpa yadabadagi lambi da oina chatnare masidagi accident thokpagi chang hengalhanabagi maramsu ohelle haiki approach to lamzi kamaine hena development lakadagi or yamna prosperous oiba town and city ohen gadagi haise public ki amenities leiba public ki footpath public ki roads phasana maintain to biba encroach to bidaba haibesina khwaidagi maruni adugi akhoina tawreba khongthang sisu koi public ki convenient oiba oina thamaga khoina tawjabani public na su khangbiraga amuk hena mai pak na ba haidi akhoina encroachment drive lacting da masa na loin mang lothok pigragadi khudongcha da bida khoi sigi eviction drive se loisangani su khanjai aduga empowered oiba citizens na isa na hena rights and responsibilities khanga kanda pandam se chawkhat kadamni khoi district se chawkhat kadamni na khanjabani na khoi mayam na su full cooperation pirakani na su khanjai Manipur da ihan hana Airwing NCC Imphal na Microlight SW-80 virus aircraft simulator DM University Complex Laiba Manipur
Air Squadron NCC da hangdokrai Air X Simulator Labs Bangalore na set up toba Microlight Simulator da hangdokpagi thoromda Secretary Education and Pravin DC Imphal West Mayengbam Rajkumar SP Imphal West cases Sivakanta, Education Director N.G. Vogendra, DC Imphal East Dr. Nivedita Laren Lakpam, Deputy DGM Imphal International Airport Siam Kamaina, Thorongki Athoiba Mithung Singwena Sarukyaki. Manipur Ahan Boina HQDZ NCC na maru oiba thodang loraga virus microlight simulator si hangdokpani masina airwing NCC Manipur gi cadet singda aircraft paibagi real time da hand to hand training tobagi experience pibangam lagani haina Brigadier Bikran Kulkarni Group Commander NCC Imphal haiki. Today we have inaugurating a simulator for the Air Force unit of Manipur NCC. We had 2 aircrafts at Imphal Airport with which we impart training on flying skills to the Air Force cadets. It will help us to train the cadets better and in advance before they are put inside the aircraft so that the skills, that is the flying skills, are acquired by the cadets in a more efficient way. With this, we expect the overall flying standards of Manipur cadet to improve in future. Reserve Forest, Protected Forest, amadi unclassed forest ki area sing dagi chingleba court pa madi hondoktuna puba yade haiba Manipur High Court ki order amana athingba leirabasu Thawal Forest Division ki makhada leiriba Thawal Forest Range amasung Kakching Forest Range na konba chingmai kharada miyoi kharana maning tamna chingleba court bada Department na yengduna leire matam kharagi matung dadi chingmai kharadadi tumkhrani haina Wildlife and Biodiversity Conservation Committee WBCC Manipur na phongdorakli mamang dasu Forest Range ki staff sing khangna Gwarok Reserve Forest ki manung chenba chingmai kya da upambi kya paktakna na yanthat ki bagi thokdok miyamna khangna ki ngasisu Thawal Forest Division ki manung chana Thawal Forest Range ki ten tha amadi fundrai na chingba mafam singda excavator sizinaduna maning tamna chingleba kotuna hondok amadi Kakching Forest Range ki manung chaliba kairak amadi Kakching gi area kharadasu maning tamna chingleba kotbagi thabak chathare haba Wildlife and Biodiversity Conservation Committee WBCC Manipur na thingnare chingleba kotliba mafam sing aduda forest ki staff singna yengshinba laklaga karimata haidana hankibagi khudam sing WBCC da leire Thawal Forest Division na sakmai yenglaga thabak tobigano pukchel singna chingmai sing kanna buhat na biu hairi makhata na Thawal Forest Division gi staff sing na miyam gi khalaga thabak tawrak taba taragadi chingleba kotliba singa kanaga pau faungnei kari hainei karama matamda leiba kotli amadi karama matamda forest ki staff singna yengshinba lakpage haibana chingba sing WBCC Manipur na phongdoktuna miyam ga loinana thingminana batanja laurokpasu yai hairi. Department of Veterinary and Animal Husbandry ki dedicated call center toll-free helpline 1962 na doorstep ta yumda yokpa sasing laying bagi khudong jaba piri livestock insurance supnagi chada taraga manga khak thiraga yawba yaragani haina Department of Veterinary and Animal Husbandry ki Director Dr. R.K. Kogendra zina haikrai Sanjen Thongda leba Directorate of Veterinary and Animal Husbandry ki Director ki office ta pangtokpa pau ki mifam amada Director Dr. R.K. Kogendra zina makhatara duna Department of Veterinary and Animal Husbandry na mamang chahi ki July ki tang taraga mathoida hogdokiba mobile veterinary unit ki van kunthraga humdoi public service ki damak leire unit asigi khudong Long Department ki dedicated call center toll-free helpline 1962 da ayupung mapandagi nungthil pung manga fawbada call tawraga khudong chaba loba yai lomi singna yumda yokpa sada nari ba layong yamna aruba oidrabadi online gi khuthangda veterinary officer na laying pa yai serious oiba layong oirabadi lomi sing adugi yumgi anakpada leiba district adugi leiriba veterinary officer paravet yawbo mobile veterinary unit yumda laklaga laying bagi khudong chaba pigani Jing amasung Tampaki district khudingda
Ching amasung Tampaki district khudingda mobile veterinary unit asi leire. Masinatana department asina National Livestock Mission ki makhada implement toriba livestock insurance ki National Livestock Insurance Company ge extend tauna kre. Anniversary na supna gi chada tarakma ga thiraga. Poni yauna sasing insurance yaw yaragani haiki. We 33 mobile veterinary unit si we chingi district yauna district singsi officer singi custody da loin thamre aduna mase GPS palaga track toba real time da headquarter de monitor toraga koi service render tawjabani aduga mayam da appeal tawjaningmadi hairiba koi gi mobile veterinary unit sigi kanaba service 1962 da ki pung mapan dagi nting pung manga bawgi manungda masida tawbiraga koi matam gi laina tina se including koi vaccination karimba club na natraga society mana masai jaga amada vaccination tawbige natraga kiem ama tawbige harga su masi through da koi lobi be yani aduga loina na NLM gi makada koi gi livestock insurance koi scheme se hana dei su dum sathadna lai koi anova guideline si gi oina farmer sing da kanaga da wasi only magi premium si gi hana 20% oira madu handa 15 da handaraga samada only mana thiga doi si lupa 30 khaktani sasal loi bu kamu sing sina si kanaba su lobi Manipur ki ahanba inspection and certification center link khatnaba Ministry of Road and Transport Highways Transport Department amasung International Center for Automotive Technology ICAT ga tripartite agreement kurek pinakre hari. Director Transport Command Dainana Kangalapaki Matungina Ministry of Road and Transport apun basen from Lupa Crore Taraga Mariga Lakun Kamanga Changna Emphalis District Lamlai Kendragi Manung Chanba Telo Tera Kongda Inspection and Certification Center Semgat Kadabani Kongtangasana Vehicle Singi Road Worthiness Labor Hingalhangani Eco-friendly practices promote tohangani National Safety Standard fagalhan bangamgani Ministry of Road and Transport na English ngani kunga humdoigi September gi taragani thoida thokpa notification gi matungina automated testing station gi khuthangda commercial vehicles amasung light motor vehicle gi fitness testing asi tangai fadabo hengkrabani Manipur di ATS leitabana fitness certificate issue to work ngamdabana District Transport Office na interim arrangement oina manual oina piraga lakpani automated testing station asina parameter kyada testing ki khudong chaba leragani masina operational oirakpada public amasung private vehicles sing consingani centers na Manipur ge transport infrastructure fagalhan badanatana regulatory framework amagi makhada thabak paikhat pangamalagani hairi Reviving Loktak Discourse and Conservation and Sustainable Management of Loktak Lake Haibasida Nomagi Oiba Scientific Discussion Ama Manipuri University ki Department of Environment Science and Sinduna PZ Block ki Seminar Hall da Pangtokre ngasi ki Tharamada DMU ki Vice Chancellor Professor W Chan Babu Dean School of Human and Environmental Science ki Professor KSS Birbal Amadi Department of Environmental Science ki Head Professor Koijam K.K. Manibushan na Chingbana Tharamapu Singwena Sarukaki Vice Chancellor Professor W. Chan Babuna Manipur Khunai oina di Loktak Parasi Khwaidagi maruoiba mafam amani adubu parasi ki akoibagi phibam amadi ecological balance na noma noma gi shokchilakli phibam asi adumak ohenduna thamnabadi chahi humfu gi matungdadi Loktak Parasi mangkragani haibagi thajaba sing leiri masi kannabu hanabda policy making body da leiri ba miyoi sing CSO sing mahiroi loop sing amadi lekai lekai gi miyam gi thawtang lei haiki Role of techno-science and social science in transforming life and society towards achieving Sustainable Development Goals 2025 ki matangda ahanboy na nimit humni pangthokadaba National Conference ama Manipur University Mastech Pan India Manipuri Maitei Scientists and Academician Association ahum na punlaga MU ki auditorium da pangthokre National Conference hoktopi thoramadda Handa Haidokiba class 10 amadi 12 ki science amadi earth stream da yamna mark wangna fangduna mai panglakraba IDP mahiroi sing da sel amadi citation piduna puing thokaki conference asigi convener Dean School of Agricultural Science Manipur University Professor N Damentina English ngani taraga mapandagi COVID-19 gi laichat lakraba matungda mahiroi anghang singda education gi lamda yamna ahongba kya lakribasina generation ama gap lairagadra haibagi pakhatpa leidingaida English ngani kunga humdoi gi megi ahumdagi thorakliba irang asina maram oiraga IDP oina leiriba mahiroi sing asigi yengluragadi aikoi gi khunai gi tungi yumbi oigadori basing asigi phibam asi tambangam dabagi phibam amada lakadabana makoibu motivate tawduna khut paiduna chingkhalamba haibasi tangai fade namdamasi leiriba amadi
ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ intellectual, academician amadi scientist sing pullaga makhoida awareness guide pinabagi pandamda pangthokpa conference amani haiki. President Rule Lenga Asta Manipur ki Chief Secretary Oidiba Prasan Kumar Singh Sindok Punit Kumar Goel bu Manipur ki Chief Secretary Oiragani masigi matangda Ministry of Home Affairs na order thokre hari. Ministry of Home Affairs na tangkak ani thong na English ngani kunga taruk amadi kunga tareta India pumbada census tawgani haiduna notification thokduna thorang libasi leba amagi tawfam thokpani missing the yumfam oiraga furup ki kanglon semitlon lengaklon kunailon ki chakhat maikaida hongba purangnaba thaushil amani tawbadabu Manipur gi oinadi hauzik oiriba nena dadaba punsi mahing furup amaga gi marakta free movement yadaba galoinena Manipur da mitop kya changshinduna leiriba singasi khandoknaba NRC natraga masiga manaba mechanism ama pangthoklaba matungda Manipur da census pangthokpana kanglon chumba census haibadu oigani maramaduna Manipur gi oina kariguma makhal amatagi kanglon kaina census amadi delimitation tawba yaroi free and fair achumba data da yumfam oiraga pangthokadabani haiduna campaign for just and fair delimitation JFT koba campaign committee masemduna intellectual demographer statistician legal fraternity political party CSO leaders singi wakhalon kya lauduna khana nainaba amasung phaminaduna khangminakrai campaign committee JFT asigi makha tarakpa paikhalakpa thoram gi saruk amo oina lakliba tang 19 July da CCSK officer CSO leaders sing intellectual demographer statistician legal fraternity yauna MHA na tangkak anirak thokna pangthokani hariba census asiki matangda khananenaba mifamama pangthokani hari. Department of Tribal Affairs na sinduna jan Jatiya Gaurav Burst Thoranga Mari Lenana Thabumama Chupna Jatharakpa awareness amadi benefit saturation camp Darti Ava Janvagidari Avian Lotion Baki Thoram Hotel Infal Sangai Hall the Hwang Tokrai. Thoramadu the Additional Chief Secretary Vivek Kumar Dewangan TN Hills TRI के डायरेक्टर लक्कीसन ngамsaka sung Commerce and Industry के डायरेक्टर amadi Additional Secretary TN Hills Rovita Yumnamna chingba saruk yaki Thoramatu da Darti Ava Janvagidari Avian gamari lenana pangthokiba Reels competition na makung matang takraba singda piba award yentoki Thoranga mari lenana Lakisan ngамsaka sung na phongdokibada campaign asi Churachandpur dagi hauraga Kangpokpi Tamenglong Noni Chandel Sanapati madi Ukhrul da tongan ba thoram sing pangtoki thoramasina kanaba kya piba ngamki haiki Thoranga mari lenana Vivek Kumar Dewangana phongdokibada Janjatiya Gaurav Versna road water communication na chingbagi hiramga tabakya tauki thoramasi ki makhada electric connection ki chang wangkhal hanba ngamki Manipur gi oina su swatha hauraba travel furup singi manungda ama oiriba maram gi akhanaba tabakya tauki thoramasina Vikshit Bharat English ngani ni fugatare mai pakpada achou mating oiragani haiki particular view emerged that special focus has to be given to particularly vulnerable tribal groups. For that, this PM Janman Yojana was envisaged, and to celebrate Janjati Gaurav Varsh, this Dharti Aba Janjati Gram Utkarsh Abhiyan, TA Jauga was envisaged. Government of India level, under Dharti Aba Jan Bhagidari Abhiyan, total outlay of 80,000 crore has been provided. Under this scheme, basic amenities like road, water, health, telecommunication, electricity and housing to the tribals living in inaccessible area has to be provided. Jiribam District Mapung Phaba Diet Center Malehelu Haibagi Matang the Jiribam District Lady Batongan ba Mahiroi Loop Taruk na Punsinduna slogan campaign Pangthokre. Jiribam College ki get the Mahiroi Singaluin and Chatakiba slogan campaign Aduda Ozalaitana Mahitamba Oitogloi Jiribam District Mapung Phaba Diet Center Malehelu died for Jiribam a fundamental right Haibana Chingba placard cases na Kibagaluina Kolau Kasulaki. Kangleipak Student Association District Council Jiribam ki President K. Somorjitna Thasi ki tarada Jiribam ki Deputy Commissioner ki Kuthangda Governor Chief Secretary Director Madi Mari Lena Basingda Memorandum Thaduna
ꯖꯤꯔꯤꯕꯥꯝ ꯗ डाइट सेंटर मा अथुबदा थंबियो अमदी चलिबा सेशन असिदगी हौदोपियो हाइबा वाफम थमख्रे नुमित मंगानी की मनुंगदा थबक तोंथोक्त्रबदी खोंजंग चंगसिलगनी हाइबगी मतुंग इना तरुकनी शुभ नुमित असिदा जिरीबाम की अमत गायरबा जिरी कॉलेज गेट स्लोगान कैंपेन चथबनी मखाताना अकनब खोंजंग चंगसिनबा महिरोई लुप्तर उना सेम सारी हाइकी चतकिबा थासिगी तांग तरादा जिरीबाम की डिप्यूटी कमिश्नर की खुथांगदा गवर्नर चीफ सेक्रेटरी डायरेक्टर अमदी तोंगान तोंगानबा मरी लिनबसिंगदा मेमोरेंडम अमा थादुना जिरीबामदा डाइट सेंटर अमा अथुबा मतमदा थंबियो अमदी चलिबा सेशन असिदगी हौदोकपियो हाइबा मेमोरेंडम अमा थमजगी हाइरिबा मेमोरेंडम अदु नुमित मंगानी फावबगी मनुंगदा थबकता ओंथोकपिरक्तबा तारगदी मखा ताबा खोंजंग चथजरगनी हाइबगी मतुंगिना ngasi asi tarukni suba numit asida जिरीबामगी जिरी कॉलेज अमता गाइरबा जिरी कॉलेज की गेट महिरोई सिंगापुना स्लोगान कैंपेन अमा चथजबनी मखा तानासु असिदगी हेन्ना अकन मखोंगन चंगसनबगी दमकता महिरोई लुप तरुना सेम सादुना लैरिबा मणिपुर हौखिबा पुंग कुनगमरी की मनुंगदा सैंपल तरागा मंगा टेस्ट तौबदा मियोय अमता कोविड-19 पॉजिटिव ओइबा थेंगनाद्रे ngasi मियोय अहुम डिस्चार्ज तौखिबगा लोइना हौजिक फावबदा डिस्चार्ज तौखिबा पुनमा मसिंग जहुंगा सुपना तरे यावरे एक्टिव केस तरागा मापन लेरी मणिपुर पीपल्स पार्टी की मिहुत की असम की रीजनल पॉलिटिकल पार्टी असोम गाना परिषद एजीपी प्रेसिडेंट अमदी कैबिनेट मिनिस्टर्स ओरिबा अतुल बोरागा नॉर्थ ईस्ट रीजनल पॉलिटिकल पार्टी सिंगे मतंग खननै नखरै मरुइना नॉर्थ ईस्ट की ओइबा रीजनल पॉलिटिकल फोर्स अमा मतिंग लैना सागतनबा निमित हुमनी चुपना तोंगान तोंगानबा डेलीगेट सिंगा कोर इशू क्यादसु फोकस तौदना कुपना खननै नखरै नॉर्थ ईस्ट इंडिजिनस पीपल सिंगी कॉन्स्टिट्यूशनल सेफगार्ड ओइनबा मदी हेना मापांगल कंखतनबा मतंगसु कुपना खननै नखि मसीगी मतंगदा मिनिस्टर अतुल बोराना मणिपुर पीपल्स पार्टी ने इंग्लिश सिंगनी कुनगतरेट की असेंबली इलेक्शन माई पाकनबा मदी लेंगाक सेमहनिंगबगी मोचु पिरखी नॉर्थ ईस्ट लेबर रीजनल पॉलिटिकल पार्टी सिंगना नॉर्थ ईस्ट स्टेट योखतमिनबा हाइबसिना मरु ओइबा एजेंडा अमसु ओइखी मखा तारकपदा नॉर्थ ईस्ट स्टेट सिंग अमतो ओइना मसा मतोमदा लेपचबा ngamnaba lamda masigi farmers की पोथोक्या मपानदा एक्सपोर्ट तौनबगी गुवाहाटीदा एक्सपोर्ट हब ओइननबा एमपीपी अमदि एजीपी अनि पुल्लगा थबक तौमिननबा फिरेप लौखी मिनिस्टर अतुल बोराना डायरेक्टर हॉर्टिकल्चर खुदक्ता कौदुना थबक असि पांथोकनबा खननैनबा यहनखी हौजिक मणिपुर की इरांगना मरम ओइदुना पोचेगी ममल अयाम्बा वांगिबसि मतौ करमना एजीपी अमदि एमपीपी गा पुल्लगा मणिपुर की मियामदा चानबा ममलगा चानना योहनबा ngamgani हाइबगी मतंगदसु खननै नखी थबा असि ओंथोकनबा जुलाई था असि की लोइरकपदा अहानबा कंसाइनमेंट थाबा यानबगी थाजबसु पिरखी हाइरी हौखिबा चैचत तरागा हुमदोई नोमाइजिंग निमित के अयुक अंगनबा पुंग अनिदगी पुंग मरी फावबगी मनुंगदा इंडियन सिक्योरिटी फोर्स ना यूनाइटेड लिबरेशन फ्रंट ऑफ असोम इंडिपेंडेंट की म्यांमार मनुंगदा लेबा नागालैंड की लांगवादगिना अरुणाचल प्रदेश की पांगसु पास फावबगी लमखै परिंग मरकता लेबा कैम मरीदा इजराइल अमदी फ्रांस साबा ड्रोन चामगी हंखैरोम कापसिंदुनमदी फाइटर जेट फाउब सिजनदुना चथकिबा अटैकता लुब असिगी लोअर काउंसिल की चेयरमैन लेफ्टिनेंट जनरल नयन अहोम अमदी ब्रिगेडियर गणेश अहोम लेखिदबमदी लुब असिगी कैडर खरा असोपन नंगहनखिबदा प्रिपाक अमदी मसिगी लानी संगलुप रेड आर्मी आरए ना थमोइसोकना नुवाइतबा फोंदोकपगा लोइनना थौदोदुब अकन ममोंगदा यानिंगदबा फोंदोरकली लोना थिंखरबा लुब असिगी डिपार्टमेंट ऑफ पब्लिसिटी एंड प्रोपोगेंडा की पब्लिसिटी ऑफिसर मंगाल खुमन की चेरोल अमदा थौदोदुदा अल्फा आइदा थेंगना होरिबा अवाबा खुदोंग चादबा खुदिमक्ता प्रिपाकना सरुक यारी हाइरी इंडिया के सिगुमलबा थौदोदुना वेशिया लमदम की मिचम मियामबु यिकनाबनी हाइना लवी हाइबसी मयेक सेंगना ताकचरे थौंग असिना कैदौनिंगदा वेशिया लमदम की मिचम मियामबु नमथबा ngamloi हाइबसी इंडिया लेंगाकता खंगहनबा मतम ओइरे इपाइपुना थमलंबा लम पुवारी अमदी इसागी शक्तम ngaknaba hotnabada chokthaba leitana kanglei miyam hupna hotnaminarsi hairi hauji pawgi marthana temba bremtang lominasi Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. होंगलक्लिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ति खुदिंगमक सिबु ngakthokke हाइरबदी जोलिप 100% नेचुरल सिरप अमदी कैप्सूल जोलिप 100% नेचुरल सिरप एंड कैप्सूल
Chahi nifu hena babina haiba maming asina ana layengi lamda thazaba quality leiba amadi cheksin na honabagi khudam oiduna lakli. Diagnostic tagi hauraga multi speciality hospital amadi cancer care faubada babina na mangzil thaduna lakli. Haujika muk makhata na changsilaktuna mayamgi mafam da khudol tamjari Babina Institute of Nursing Manipur Nursing Council nasu recognize tauraba. Matam ga chunarba classroom advanced lab sing leijari. Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiu. Expert faculty nupa amasung nupi gi tokhaiba hostel sel yamna changdana. Babina Hospital amadi khongbu oireba institute sing da thabak tawbagi khudong chaba su pizari. Hauzik admission haujare suknatagi sit nipu khaktani ahan balakbada khudong saba pijagani. Babina Institute of Nursing Nurturing Care Inspiring Growth. Sajiwa Zel Road Khabai Soi Imphal East. Soccer company gi crown maker real. Chahi yankhai suraba soccer company gi crown maker real. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker real saman. Mayamsu mahaw yengbiu crown maker real. Matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberg Industries Thamabun Mesnam Lekai opposite DM College the Labana July Trama Thedi Kunmanga Faw Yam Chorba offer on Pizari Madudi school bag ani labada bag ani hapchagani amadi bag amalabada 20% off Pizari Miamna Su and Kangaraba Canberg school college seminar workshop sports airbag traveling bag rank on Chingbaluina Pangigani Luina school singi oiba upon uniform su Pangigani Amasung uniform akal Kudimaki apam design the customized to order to Yagani Breaking Matung Mayam Mukana Taram Nok Chari Makataba Pau Pizari Relief camp sing the political party karana mating pangbaki mahota chat tunang haki oiba pangang tangang bagi tabak toksi haina moirang ACG MLA thongam santi na haikre MLA local area development fund gi makhada moirang ACG manung da leiba mandop sing matam ga chuna ba mong da semjin duna miyam da kusina bagi makhacha tharak po oina ngasi moirang lamkhai santi mandop ki tiles flooring to baloira dana lekai miyam da kusina bagi thoramda MLA na wafam asi phongdoki bani thoronga madi lenana MLA thongam santi na makhata na relief camp hang ba horakpada lenga ki mating laktringai MLA amadi miyam na kari thodang thauki haiba kupna khanglaba matungda wangang si haujikta IDP singi oiba lenga ki scheme khara laklaga ahei pasabagi thabak toksi irang loshina bo honabagi mohota apik parasniti chathabagi wakhalon thadoksi haiki Kudakta pangbilago tawbilago mana tawbilago adu itade ko taketeo adu dinatana ngamde ya ede pangde gaga da rayu diga ede tawbi badu di badate tawbigaru Manipur State Rural Livelihood Mission Imphal West ki meeting makhada ibudau pakhangba BLF ibudau khunjawba BLF salai nganba BLF amadi lining tho BLF ka punna sinduna nomagi oiba district convergence mela ama malom gram panchayat ki manung chanba malom ibudau pakhangba community hall da pangthokre tongan ba department kunga mathoina magi oiba stall sing hangtuna miyamda kana ba fangan ki mela du da gram panchayat asina konba mafam sing da leiriba village level federation BLF singi oiba stall sing su hangtuna magi oiba pothok sing su miyamda fangan ki Imphal West district ki adaksha Laishram Bobina Prime Minister na leba asibu chakot pa leba ama oirak namba paikhalak pa khongthangi manung chana leba asigi khonggang singbu chakot pa khonggang ama oirak namba paikhalak pa khongthang amani masina khonggangi nupi singbu lenga ki oiba khudong chaba sing amadi kana ba kya bu mapung fana khanghanaba ngamgani haiki thoramadu da malom tulihal mori makhonggi akoiba da uchara chamasu thaki Fisheries ki matang da nomugi oiba awareness program ama ka shamthong laishom leirak machinda leiba United People's Front UPF Manipur na sindana pangthoki thoramadu da United People's Front UPF Manipur gi president Dongthongbam Rupachandrana ngasi UPF na aikoi gi semitlon fagat na bagi pandam da Fisheries Department Imphal East ka kusamnaraga awareness asi pangthokpani haiki thoramadu da B Haruk Khan FI Inspector Imphal East cases Aulia Hassan FD demonstrator Imphal East na resource person oina wangang ki
kumbi AC ki manungda khara akutpa lokfam singda handaki ising ichaw sina thumjinduna sikraba lokfam singda Agriculture Department na atenma matamda lokpayaba chathok leiba fawdi MLA S Premchandra na lomi singda Agriculture ki official sing yauna wangu salungkhong community hall da yenthokre Tharamasta Principal Secretary Arun Kumar Sinha Director Peter Salam, Mission Organic Value Chain Development for Northeastern Region ki Nodal Officer K.S. Nimaichan, District Agriculture Officer W. Suvasu Yauki. Principal Secretary Arun Kumar Sinhana, ising na tumjin kraba lokfom singda, Director na yengshin kraba matungda, Department na kup na kanaraga lomi singda mathok taba kuding magsing pinanaba thaba asipay kalakpani haiki. Director Peter Salam na ngasidagi Tampaki District mangada Department na sina identify toroba mafam nifuga mangada ngasidagi amuhana urea har yenthokpa haure masigi sarukki manungcha na kumbi AC ki tongan mafam mari wangu selungkhong wangu nautakong Jairil Mangjil amadi Borayang vida urea har yenthokpani haiki MLA amadi official singna hautaki ising na thumjin kraba lokfomda lomi singna hakthingna na unaduna lomi singi damak department gi maikaidagi angama mateng pigani hainasu thajaba piramki ayambadi adum ising adum nei thaba ya dum bem nei masi expert me anga tanaraga pariyang khai gi lon phulaga ye madu ising do han tharakan la lingba ya na ba duaina taraga matam chana se bodraga di matam che thangin gi dore hana mai taraga hoi khanaraga pariyang khai gi thaba ya na ba lon phunjana ba gi ngasi maru se pujarakpani aduga thaba ya ba makhum dugina phodi oina thage haraga na phodi oina thaba gi su adu khudong chaw bijagani Moirang isigi manungda Central Scheme gi makhada baikhalamba fail oiraba scheme kya makhata na yengshin belakpa matamda karamba lengaki karamba mihut na karamba matamda baikhalamba no haiba Lok Sabha gi inner gi MP Dr Bimol Akoijamna miyam marik chuma wafam thamna bu hana biu haina National People's Party Moirang block na appeal tawri ngasi NPP Moirang block ki office pangthokpa pawgi mifam amada executive member Sangom Sumbam Anwar Alina Hana Accelerated Rural Water Supply Program Hairambadagi Jal Jivan Mission Haidana English Singani Supna Mapandagi Taragi Matamda Matamadugi Lengaki Makada Moirang Acida Matamadura Leramba Mihutna Paikhalamba Scheme Gi Matangda MP na Tigat Piduna Miyamda Achumba Puthokna Bohotna Biba Taramna Oi Adubu Miyamda MP na Fongdokpa Matamda Kanagi Matamda Karamba Lengaki Matamda Paikhalamba Scheme no Haibadi Thamlamdabana Miyamda ACC Gi Mihut Oina Ladiba Amadi Oiramba Khudimak Chenaba Manbagi thaba asidi NPP Moirang block na yaningde matamatuda paikhalamba scheme aduna kwakta miyamda kanaba fangdabadagi hauzik MLA oriba TS Santina NDV gi makhada anoba scheme ama puraktuna kwakta miyamda afaba thaknaba ising pinaba lan leirabasu buffer zone area da mapan gi senmi kya thajinduna akanba security gi section thorang marakta kanna hotnari haiki JJM gi makhada Tronglawida Kwakta Sandongda Kwakta Khumanda Kwakta Charangpata ising pidana ising pire haibagi record thijan biraga haibiramba phongdok piramba achumba mangni Moirang Kendra gi proja moina MP na phaba thabak torakpada akhoi sogachagani tawudabu kanagi matamda kari karam haina tawrambano haibadu thidok paraga masak maming pallaga sigi period ta tawramba thabuk singse aran bani haina panbiramagati Moirang Kendra gi proja moina khoina honorable MP bu yamna thagat chagadabni ado ipan pandana hoji Moirang proja gi thabak tawbiriba honorable MLA khoi TS Santi Singha su chenaba mawongda ngangbirambado madu nungaijade hairiba scheme asiga lana tawramiba kangbuga ngasigi MLA wariba Tamo Santi ga karigumba hirama madata mari lainade NPP Moirang Block Political Affairs Committee ki Chairman S. Kumarna MPP na thasi ki tang taragamani da Moirang Multipurpose Higher Secondary School ki phibam yengshin balakma matamda phongdol amba wafam achumbani English ngani supna tareta inauguration tawkiba anoba school ki building adu ngasishu mahirai sing safe oidre masi khangna MLATA Santina mari leinaba department ta major repairing tawbinaba natraga dismantle tawduna anoba school building ama quality laina sabina ba haijakiba laikre atubu MP na numit aduda phongdokiba wafamda kanagi matamda karamba scheme na karamba lengak na sarambano haiba wafam phongdoktabasina miyamda chawna chamam nahanba puhalle haiki GP Women's College ta naungna ming chanduna BA BAC honors first semester da tamlaklaba mahirai singi induction program ngasi pangthokre Tharamadda College Asigi Principal Professor L. Razen, College Student Union ki Vice President Dr. Kontaujam Indra Kumar, Department of Physics ki Head Dr. Maishram Vidyasagar na chingbana maruiba miyoy singa na sarugaki.
ꯊꯧꯔꯝ ꯑꯗꯨꯗ ꯅꯧꯅ ꯇꯝꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯇꯤꯆꯤꯡ ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯥꯡꯗꯣꯛꯂꯤꯕ ꯗꯤꯄꯥꯔꯠꯃꯦꯟ 15ꯒꯤ ꯁꯕꯖꯦꯛ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯨ ꯈꯪꯍꯟꯈꯤ꯫ Ministry of Jal Shakti ki makhada lebasi ki oina ihan hanbo oina spring census chathari national ki thak da lokhat liba khongthang asigi sarukama oina Water Resources Department Government of Manipur nasu state ki ahan ba spring census ngasida ki hokre census asina spring set management project paikhatkani census asigi maroiba panamdi sedase lairiba ifut sing khangdoktuna tungkoina lehennabagi yengshenduna ikang tha matamda maru oina chinggi lamdamda isingi awatpa lehendana ba thaurangni ahan batangka ki oina ukrul amasung Kamjong district survey tawnana ba khangatle Department of Energy and Resources Institute pu census asi tawnana ba agency oina hainare loinana officially oina hogdopagi thoram ukrul da pangthokre hairi Art and Culture Forum New Delhi na Guru Mutum Modu Art and Culture Academy ki director Mutum Upendro da theater gi lamda mahakna tawkiba thabak sing adubu sakhangduna International Theater Award piduna ikai khunabu ulakle award asi fanglakpada harau nungai ba phungtokpa gi thoramama Guru Academy Office Kaishampat Mutum Laikai Imphal da pangthokre Haukiba July gi amada Jiribam Police ki BDF oiba Muhammad Bablu ko personal amana mathak thongba officer ga Manana Hafiz Martin and Son Scrap Material Industry Lilong Bazar gi kezi lishing amarom oigadaba scrap material sing ngasi fawba mafam khanghandre hari gari driver handyman amasung mioi ama furak pagaloinana lupa lakh ama scrap mapudagi laukre haina maral siraduna thong adubu yaningdaba phungtokpaga loinana chenaba police personnel sing ain gi matungina fagatpiu haina All Manipur Muslim United Club Organization amasung MPCM na Manipur Press Club ta paumi sing na ta phungtorakli mari leinaba authority na police personnel sing asigi mathakta chijinbiduna ain gi oiba thabak lokhatpiu phungtokhi Transparency oina chachariba tawjariba sigumba business asida yamna ka hen engsalaga thingjanba natragana sugumba harassment piba targadi mapusi kari tawrag hingani staff sing kari tawrag hingani masiga mari leinana Manipur gi DGP amadi akoi governor dasu owner sigi maigai degi memorandum amadi complaint pisan bel laikre athuba matamda mangkhriba polam sing se recovery amadi mapusi de phangan biu haiba wafam se miyam ta appeal tawjari government appeal tawjari Thobal District Hospital Patient Attendants Welfare Association District Hospital Thobal da lying nabagidamak lakpa IDP sing amadi emergency case lakpa patient sing da IV sets gelco amadi medifix na chingba surgery item sing lemna piba hokre Hospital asra lying balakpa emergency ki patient sing da ngasi nungchildagi hairiba medical item sing adu lemna piba hokdoklatuna Thobal District Hospital Patients Attendants Welfare Association gi President Oinam Sanamachana District Hospital Thobal gi Medical Superintendent MS Oiriba Dr. W. Rohini Kumar gi ayaba magaloinina Hospital asida lakwa patient singi yaifanaba Thobal District Hospital Patient Attendants Welfare Association asi dongna sembani Association asi gi members singna angamangam bakhaigatna duna maruaina emergency case lakwa patient sing amadi IDP patient singda medical item khara silemna pibani Hospital asi hauzik matam ga chunaba Hospital ama oiduna Dr. Singh matik chana lere matam amada hospital asa lakwa patient singna unauthorized oiba kangbu dagi hidak langthak logduna sijanabadagi pamdaba thoktok sing thokiba laikre patient singna unauthorized oiba mioi singdagi hidak langthak sing lobada chikshin view masida angama mateng kharadang oirabasu pangba ngamnaba association asi sembani haiki Ministry of Culture gi North Central Zone Cultural Center gi meeting makada Manipur Dramatic Union sindana numit mangani chupna thasigi kun fawba chathagadaba mapan suba All Manipur Folk Drama Festival Englishingani kun gamanga MDU gi auditorium da hawdokre tharamadu da Art and Culture gi retired commissioner Mongjam Joy MDU gi president Soraisam Kesoram amadi theater activist Soibamcha Indra Kumar na maruiba mioi singoina sarukyaki Mongjam Joy na galingai matamda ahallaman singna thambiramba fida sing hawgalakliba mirol ana amuk tasin khomjinduna thambagi tangai fadaba leiri folk asida lamdamasigi regional gi oiba top top saklon kya yauri masibo amuk nongna lakliba mirol da khanghanbada folk drama festival asina chawna mating oiragani haiki ngasi hawdopagi sarok ama oina Soraisham Keshuramna lamjing lamtakpa jajing devena mating pangba MDU gi artist singna sanaba khamba thoibi play utki festival asida numit khudingi nungthil pung ahum tabada lila amamam utkani hairi
Journal Education Office Zone 1 Imphal West District na sinduna Miyawaki Microforest Setup Plan for Mother 2.0 ki thoram sing jamai da leiba Pisum Chingamacha da pangthokre. JDO Zone 1 Pisum Chingamacha da leiba CYLC Club amadi Imphal West leiba school taraka mathui gi mahiroi amadi oja singchu yauna u chara chanyang kai thaki. Tharomaduna JDO Zone 1 Yumnam Hemchandra amadi DI of School Eco Club Zone 1 की coordinator Mini Sinam su saruk yaki Miyawaki की program si ahan ba face moina JDO Zone 1 की makha da leiriba Imphal West की area da leiriba school singi oza amadi mahiroi singa puna pangthokpani ani suwa face की oina thamoi bangi cherau ching da pangthokna ba pandam thamli hairi Mars Tree Plantation की thoram madada saruk yaki bi Singjamai Chingamakha Model High School की headmistress Thokchom Renuna ngasi की JDO Zone 1 की meeting makha da ek peer ma ki naam Haiba siga loinana Miyawaki haina mingthonba mini forest amasem gatnaba ki pandam dangasi Imphal West ki manung da leiriba school kya dagi oja amadi mahiroi sing laktona sarukya ki baga loinana CYLC club ki secretary Huidrom Sanatombana achogu mating pangbiba ki damak thagat phungtokki Hauzik sanabagi pawai khoi ki senior sports journalist Boyani Thousand ki lobirasi Humphumari Suba Steleven Suporto ka football tournament ki sahi tratren makhagi napa masagi aroi bam match ta Kaching district ki Langmaidong Higher Secondary School amadi Imphal West district ki Yumnam Huidrom Higher Secondary School ga sanagane sahi tramanga makhagi napa masagi aroi bam match na Sandel district ki St Paul Higher Secondary School amadi Thobal district ki AG Memorial Academy ga sanagane Manipur Sarkar ki Universal Sports Department ki ming makhada tha sigi tang taranithoi degi Singi district taruk Beligi district manga punna district taramathoi na saruk yaduna chathariba sahitra manga makhagi pamachagi sahitra tred makhagi pamacha amadi nupi machagi Humphumari Suba Steleven Suporto ka football tournament ki ngasi mini stadium Thawal Ningomam ground sanakiba sahitra tred makhagi pamachagi ahanba semi-final match da Kaching district ki Langmaidong Higher Secondary School na Imphal East district ki Daina English School bu goal ahum amada maiti bapiduna final sanghibane Kaching district ki mai pakibi goal singadu LUK na match ki humpusuba madi match ki apimatamgi half minute amada goal ani sankhi atopa goal aduna TSRyan na match ki kontra taruk suba minita sankhi ani suba semi-final match ki sanakibada Imphal West district ki Yumnam Huidrom Higher Secondary School na None district ki Khangchinglung Higher Secondary School bu penalty shootout goal mapol Nepal da maiti bapiduna final sangkre match asida team animangna apiba matamda goal amamam chanaduna draw chatpadagi penalty shootout na decide tobada Imphal West district na mai pakibane Imphal West district ki Yumnam Huidrom Higher Secondary School ki apiba matamda sangkiba goal adu KS Zenis na match ki tararithoi suba minita sankhi None district ki Khangchinglung Higher Secondary School ki apiba matamda sangkiba goal aduna CS Reskin na match ki ani suba minita sankhi Haying ground asida nungtilpung ahum tabada sanagadoriba aroiba match da Kaching district ki Langmaidong Higher Secondary School amadi Imphal West district ki Yumnam Huidrom Higher Secondary School ga sanagane match asida Imphal West district ki Yumnam Huidrom Higher Secondary School gi sanaroi W Mani Henna None district ki Khangchinglung Higher Secondary School gi goalkeeper da sanabagi niyom gi wangmada sanabagi damak match conduct toriba center referee na yellow card ani utpadagi match ki humapol su red card utuna field ki mapan thohan ki sahitra mga makhagin pamasagi aroiba match na Sandel district ki St Paul Higher Secondary School amadi Thobal district ki AG Memorial Academy ga sanaragane ngasi lilong chajing kangjibum ground sanakiba sahitra mga makhagi pamachagi ahanba semi-final match ta Sandel district ki St Paul Higher Secondary School na Tengnopal district ki St Joseph Higher Secondary School bu gol ama sinoda maiti piduna final sangkibane St Paul Higher Secondary School gi mai pakibi gol adu arthung na match ki taratare suba minita sanki ani suba semi-final match ki sanakibada Thobal district ki AG Memorial Academy na Imphal East district ki Ramananda High School bu gol ahum anida maiti piduna final sangkre AG Memorial Academy ki mai pakbi gol ahum adu
थौंगंबना मैच की कुलुमदोई सुबमदी कुंट्रा तरुक सुब मिनिट गोल अनि सनखी अतोप गोल अदुना मोरसांदोना मैच की तरामरी सुब मिनिट सनखी मैच सिदा माइटी खिबा इम्फाल ईस्ट डिस्ट्रिक्ट की रामानंदा हाई स्कूल की गोल अनि अदुना एस बिनो कुमार ना मैच की यांखई मरी सुबमदी एनजी सिदास ना मैच की यांखई निपाल सुब मिनिट सनखी बने हयेंग ग्राउंड असिदा अयुक पुंग मापल ताबदा सानगदौरिबा अरोइबा मैच ता सांडेल डिस्ट्रिक्ट की एसटी पॉन हायर सेकेंडरी स्कूल अमदी थौबाल डिस्ट्रिक्ट की एजी मेमोरियल अकादमी का सानरगने ऑल इंडिया फुटबॉल फेडरेशन की मेंग मखादा था सिगी तांग कुंदगी कुंट्रा फाउबा स्टेट तरातरुंगना ग्रुप मरी थोंगना खाइदुक्तुना पंजाब की अमृतसर दा पांगथोकदौरिबा जूनियर बॉयज नेशनल फुटबॉल चैंपियनशिप फॉर बीसी रॉय ट्रॉफी टेर वर्ल्ड दा सरुक यारुनबा मणिपुर की सानरोई कुलमदी ऑफिशियल मरी पुन्ना मियोई कुनमरी न साबटी मामा ngasi इम्फाल की बीर टेकेंडजिट इंटरनेशनल एयरपोर्ट की ऑल मणिपुर फुटबॉल एसोसिएशन की थौपुब सिंगना याइफमंगोन पीदुना लमथाखरे मोहम्मद जाने खाना टीम मैनेजर कोंजेंगबम डोनाल्ड ना हेड कोच जावेद अख्तर ना असिस्टेंट कोच अमदी बी सोबिकास ना फिजियो वैना सरुक यागने मणिपुर ग्रुप सी दा ओडिशा झारखंड अमदी कर्नाटका गा तमिलनाडु मणिपुर की अहानबा मैच था सिगी तांग कुंदा झारखंड गा सानगने अनिसुबा मैच था सिगी तांग कुनिथोइदा ओडिशा गा मदी अहुम सुबा अरोइबा लीग मैच था सिगी तांग कुनमरी दा कर्नाटका गा सानगने ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी एल ज्योति मोइरोइना चैंपियनशिप असिदा सरुक यागदोरि सानरुई सिंह अमदी ऑफिशियल सिंहबु याइफमंगोल पीरदुना माइ पाप पुरप ओरसनु हाइना याइफमंगोल पीखी अखोगी टीम से प्रिपरेशन तौबसे अखोगी डिस्ट्रिक्ट की तरा तरा एकेडमी लेबा टीम सिंदगी मंगा मंगा तौरगा अखोई कौखचबनी स्क्रीनिंग तौतना लाखपा अदुगा हंदकते ऑल इंडिया फुटबॉल फेडरेशन की लेटेस्ट रूल दा बर्थ सर्टिफिकेट से हानसु विदिन 1 ईयर की मनुंग इशू तौबा हाइबनी अदुगा हंदकते 1 ईयर की मनुंग इशू तौबदगी नतबा अतै मयामदु एनी अखोगी फर्स्ट क्लास मजिस्ट्रेट ऑफिसर मना सेल नमगा वेरीफाई तौगदौनी 1 ईयर की मनुंग इशू तौदबा सर्टिफिकेट पाइबा आंगांग सिंदु अमुक एक्सरे लवी एज ग्रुप सिगी मतंग दा एफएम ना यामना सेक्शन लाए अदुना मदुगुंबा मयामदु डॉक्यूमेंट से सुरबा मतुंग दा मुंग डोमिसाइल यावदबा यादे सीआरएस अपडेट तौदबा यादबा मरमना अनु यामना थुबा मतमदा माइ डिस्ट्रिक्ट ना क्लब सिंगना सीआरएस रेन्यू तौरे अदुमा सर्टिफिकेट मयामदु अपडेट तौरबा मतुंगदा तौरगा स्क्रीनिंग तौरगा मतंग से तौरगा हंदकतगिदि स्काउट से कुनिथोय ओइदरे कुन्ना सारे ऑफिशियल मरी मैनेजर अमा हेड कोच अमा असिस्टेंट कोच अमा फिजियो अमा हंदकति सोइदना चैंपियन ओरकनी हाइबगी आसादा लई मरमदि आंगांग सिंगसि यामना फिट ओय टूर्नामेंट लोरागा तौबा ट्रायल निना ट्रायल मनुंगदसु अदुम ट्रेनिंग फजबजन पीबनिना यामना फिट ओय अदुना सोइनमकी माइ पाकनी हाइना नेंगे चक्रिबा टीमसि माइ पागा हलकपा ओइसनु हाइने ईश्वरगी मफमदा निजरी अमरोमदा मणिपुर टीम की हेड कोच कोंजेंगबम डोनाल्ड ना पांथोकदोरिबा चैंपियनशिप असिदा सरुक यागदोरिबा मणिपुर की सानरुई सिंह की परफॉर्मेंस सिंह मातांगदा नेटवर्क असिगा अखननु नबदा फोंदोरखिबदा आई मिंग कोंजेंगमम डोनाल्ड सिंह जूनियर टीम बीसी रॉय ट्रॉफी द चटकदबे खोई ngasi लोइना प्रिपरेशन तौब लोइजरे मैचेस सिंग सी डेट 20 22 अमसुंग 24 मथंग सिदना सानजरगने हंतक की टीम सी याम एनर्जेटिक ओइबा अदुगा यामसु नहा ओइबा टीम मोइना तौवे टेक्निकल टीम सिंगा खनजदुना लास्ट 10 डेज अखोई प्रिपरेशन फजना तौजरे अदुगा अखोई की पॉसिबिलिटीज अखोइना हंतक की सी सोइदना चैंपियन ओइरगा माइ पाकना हलकनी हाइबगी थाजबदो कोई टेक्निकल टीम अमसुंग आई लेरिबा प्लेयर सिंग सिगी परफॉर्मेंस की मतुंगी नाई अदुम तेंगदी मयामगी मफमदा हाइजरे थागचरी बोयाय मखाताबा सानाबगी पावमु पिजरी DYA एलांग खांगपोकपीना सिनजेदना पांगथोकचरीबा लेट एल सना मेमोरियल 9 मैन ओपन साइड फुटबॉल टूर्नामेंट की ngasi सानाकिबा अहानबा सेमीफाइनल मैच दा वांगखेम FC एलांग खांगपोकपीना यांगलम वाबगाई FC बु गोल 8 अमदा माइथिबा पीखरे टूर्नामेंट असि अनिसुबा सेमीफाइनल मैच वैना इमोइनु बोर्डिंग FC अमदी TUC थोंजाव लाखलिबा जुलाई 15 इराई निमित्ता थेंगनरगनी हौजल सिलपद मरेब पाव उनखना पिसरी
dolai thabi yang khuman amadi ikau gi khunja singna relief camp tagi masa masa gi khulda hanjin ge tawbada security force na changan kidre mitom na lenga hanbagi mahuta anoba mikhal pangthukuna lenga semsi haina MP angom chabimol haikre Khopum dam pathabadagi khopum tampakta isingi chawgi awaba mayoknare yum amadi lawfam kya thumjinkhre amadi moirang khomdagina kawa fawbagi ain kaina lam khopchilamba sing takthokre nasi goina di ICB na sandok chari ba paw matang solution jare meaning tabiri ba pumna mo pum khana khurum jare